Manipur ki Chief Minister Sindokpagi Wapham Leite Matamgi Mamal Khangna Thabak Tourabadi Chaokhatpa Manipur Oigani Ranjan Pawasi Kanglai-paki Mayra Pausedagi Lallakpada Manipur ki Chief Minister Sindokpagi Wapham Leite social media singamadi miyamna lana sandokpane Matamgi Mamal Khangna Thabak Tourabadi Chaokhatpa Manipur ama oiba ngamgani haina Health and Family Welfare amadi IPR gi Minister Dr. Sapam Ranjan na phongdokre Wapham asi entrepreneur for next generation haiba hiramda nongmagi oiba khana nainabagi thauram ama Department of Fishery, Agriculture, Horticulture, Handloom and Textile, Veterinary Department ki mijeng makhada anoba senmilonda sinduna yuremba mawang leikaida leiba YDC Community Hall da pangthokiba khana nainabagi thauram aduda Minister masamangna phongdokhibane khana nainabagi thauram aduda anoba senmilon gi President Khaidhem Ingochana President Health and Family Welfare Minister Dr. Sapam Ranjan Chief Guest Paswai gi ADC Irom Nirmal amade Yellow Mi Kanbalup Manipur gi President Loken angwam na guest of honor way na saruk yakhe Thauram aduga mari lainana Chief Guest ki warol piraduna Minister Dr. Sapam Ranjan na phongdokhibada entrepreneur ama oiba natraga thabak ama tawriba Meeoi Shing na Matamgi Mamal Khangna chalaba matamdada thabak adu soidana maipaka nei Lamdam ama chaokhatki haiba taravade lamdam aduda leiriba mipum khudingmakna matam mangandana matamgi value leina thabak tawrabada lamdam adu soidana chaokhatka nei lamdam asidagi puthokliba ki homsing mapalamda yamna pamnare loinana lamdam asida leiriba Meeoi Shingna umang wamang kokthokpa toktuna mahausagi phibam honglagliba se kannaba ikhoi punna hotnamina se mahausagi khal kaitharakpana ngasidi nongju nungsagi phibam honglakpada natana thoganingdaba thogdok kaya thokpa ikhoina ure Loinana thabak ama tawbada thabak adu mai paktaba yade khanduna khangba kanba amade hotnaba change Manipur gi Chief Minister haujik phawbagi Sindokpagi Wapham Leite haina su phongdokhe Shing Puba Tata truck ama Yotki Thong Lallakpada Mayai Tektharakpadagi driver Shire Meeoi ahum Sokle Pawasi Kanglai-paki Mayra Pausedagi Lallakpada Ngarang ayuk pung 3 minute kuntra rom taba matamda Wangoi Police Station gi manungsan na Imphal Turel mathakta saba irong amade Mutum phibaw khulani lanthok lansin tawnariba Yotki Thong asida Shing puduna lakpa Tata truck ama Thong Mayai yoksilakpada Tektharakpadagi gari gi driver isingda tasinkhibadagi gari driver sina fangle aduga mahaka langminaba Meeoi ahumna miyamna kanba ngamhore haire isingda tasinkhibadagi sina fanglaba driver adugi maming Dolai Pabam Safawuddin Elias Borajau chahi nifuga manga apokpa leikhidraba ibo chakawe mayang Imphal Bengul yangbi dagi ne aduga miyamna kanba ngamhauraba driver asiga punna langminaba Meeoi ahum adude mayang Imphal Bengul dagi Asif Hussain chahi 19 apokpa Akhtar Hussain Mahaki mayamba Tarif Hussain chahi 12 amade laikai adumaktadagi MD Amin chahi 13 apokpa Neharuddin ne Makhoi ahumgi haksangi khwang amade khutki sarukta khara asogapan nangkhe laibak thiba thogdok asi Shing Puba Tata truck asi Thong Mayai yoksilakpa matamda khangawdana thong asi tektharakhe aduga gari gi saruk ayamba isingda lupsinkhe ngasi nongmanini asida Imphal Turel gi isingi maisu wangkhalakpadagi ichel kana chenba matam oibana isingda tasankhe khudakta manak nakpada leiba miyam thomjinduna makhoi mari rescue tawna bohonabada ahum kanba ngamlaga driver Safawuddin na laikana bangamdana laikhidabani haire thogdok asagi pauta bada Manipur lainga ki RD and PR gi minister Wai Khemsan mafam aduda laktuna yengsinkhre laikhidraba madi awaba taraba singi mafamda minister na awaba phongdokhibaga loinana thogdok adugi matangda numit humni gi manungda inquiry ama tawnaba sukhangankhre haire panba yabade ngarang Shing Puba gari lanbada tektharagli Yotki Thong asi saba kuidriba nei loinana thong asida ton kayagi mal puba gari lanba yagani haidunasu mayek sengna thaduna khangandabadagi khudong thiba si thokpani haire